Shillong the leiba redland. Eikhoigi puwari manghankhraga tuminna leisinbagi maram khanghallu. Meghalaya ki Chief Minister Kona K. Sangmana Shillong the leiba Manipur ki rasbari redland Meghalaya government khanghalamdana tugai kiba sing logi oiba akanba thabak lokhat kani haina phongdok kiba lekhi. Mahang wafam madu phongdok kibagi maramdi Shillong da ngalingai matamdagi leirakpa structure sing manghandana ngak selaga thamnabagi damaktani. Lo oina chanaraga leirba wafam masi atopa state ki mingda leiba lam oiraga su lenga ki ayaba lawgadabani haiba yawi. Manipuri rasbari asi Manipur ki puwari da khwaidagi maru oiba mafam amani. Maning makha tamna leiramba Manipur bo India na mafam maduda ningthau phaduna thamlaga namduna merger agreement khuyek pihan kiba mafam ni. Lebak asigi puwari ga sago naraklaba chahi chama surba structure khudingmak ancient monument and archaeological site and remains act listing amaga chamapan yakai nipal gi makhada ngak selaga thamgadabani. Miyoibana technology ka hena wangdringai matamda saramba yum monument na chingba mayam asi akaknaba chahi khara khaktamak lepa ngamgani. Maramdi madubu sariba masak mathum mayam adugi mapunsi leibanani. Chahi lising kayagi mamangda sakiba structure mayam ama hausik phawba lengdana lehenba ngamlibasigi maru oiba maramdi matam chana matang chana anoba technology ki mateng lauraga semjin sajin banani. Manipur da su adu mangai ningthau palingi matamda saramba structure chahi chama hen kiba yamna lei makhoi bu lenghandana thamnabagi damak akhanba sel thadaduna semgat sagat bagi thabak su mafam kaya amada sathari. Kangla manungda leiriba Govinda jigi leiramba laisang amadi ariba matamgi structure sing hanagi mong mataudu kaihandana semjin sajilga thamle. Khoiramban kaithal mayai faurga cheliba nambul turel gi mathakta saba thong nambonbi hausik adum semjin beleptri. Manak adwaida Baiga Chandrana samu fa kibagi mita madu leiri. Asumna Manipur ki wangmada chahi sangna leiraklaba Manipur ki puwari ga thadok naba yadraba structure kaya leiriba asisu matam ki pan kiba lengak singna mideng changkide. Shillong ki redlands Eikhoigi oirudrabani. Manipur government na lupa lak marfu tara mathoi ga point amarom nauna thiduna kumja lisingani kun mathoi tagi Shillong ki light mukhrada leiba ekar amaga point mapan pak chawba mafam madu Manipur government na fangbang ngamkibani. Transport department ki makada Nagaland ki Dimapur da su achawba mafam ama leirami. Madusu Manipur government na mideng ningthina changhudabadagi akoibada leiba miyamna sayen ngayen naduna loikrabani. Eikhoigi iral ngak senba haibadu pan kiba leingak singna lumna lawkhidabadagi ningba kaiba haibadu oike. Meghalaya haiba state system dringi mamangda Khasi Hills haiduna kasargi saruk ama oirami. Mafam asi Assam gi atai city singdagi yamna hena maru oiba mafam ama ngalingai matamdagi oiraki. Masigi maru oiba maramdi East India Company oina changlakhiba British na makhoigi administration ga mari lainana thabak pumnamak Shillong da tawki. Lusai Hills, Naga Hills, Khasi Hills, Assam Tripura, Arunachal Pradesh amasung Manipur bu control tawkiba British officer mayam ama mafam duda leibana British na lengakpa matamda khwaidagi maru oiba mafam oikibani. Lambi thongi khudong chadaba amasung matamdugi gari natraga aeroplane na chingba leitabana maram oiraga Imphal dagi Shillong phawna satpada yamdrabada numit 8 ni changlamgani. Maramaduna British lengaki thaujal gi makhada leiba ningthau panba leibak singdi Shillong haibasi thadokpa yadaba mafam ama oiraki. Masimakna Maharashtra chana panba matam kumja lising ama chamapan kuntareta redlands asi lupa lising tara piraga miyoi amadagi leikibani. Manipur gi rasbari oina lawkhibadi chahi marfu tara mapalom sure. Aduga Manipur na lawdringai structure oina leiraba matamdudagi tharagadi chahi chama henkrabani. Manipur gi ningthau na sizinaramba lamasi ningthau gi lengak loikraba tungda Manipur lengak ki maral oirakibani. Puwari gi maru oiba thokdok wathok mayam amasu mafam aduda thokki. Adubo matam sangna lengak na mideng changlak tabana redlands ki sanglen adu phibam aduki matik soksilaki. Amasung mafam duda lengak na thamkiba mari leinaba miyoi singna masagi aningba apamba matung ina pangsem da semjinbadagi hanadagi hauna rasbari asidi phibam sokrabani. Rasbari adu semjinnabagi damakta NEC dagi asoba senpham ama phangki. Senpham aduna Manipur House amadi sare. Aduga ariba structure aduna haukiba chahida tuminna sidoklamki. Redlands sidokibagi pausing Pause sing the phongnarakpadagi khoisaunarba miyamgi michai kayamrum lakpa huki. President rules leikibanina taina phong khangkide. Adubo government nadi hana makhoigi thorangda redlands asi sidokpa yaurumki. Yamna thuna sem sanabani haiduna official committee ama semki. Committee aduna hausik kari tauribagi haibadu khangte. Miyamgi kholausu khonjel thokidre. Kangluki irangna Manipur gi ahingba museum ama manghankibagi wari namatnaga thamkre. Haujik phawba machi lengkhidre nauna sabasu tawdre
semjinaba thabaksu paikhatkidre matang asida panjaningba wafamdi popular government su leirabanina red lands ki hauzik oriba phibam masi amuktang review tawhaningi Eikhoigi puwari mangkhidanaba kari tawba yabage haibadu yengsilhaningi